Chatliba tha asigi taramapangi numidangwairam pung mari khara hellakpa aduwaida sakhangdaba singna Raj Bhavan gate ta bong lamsillambagi thoudok aduda hakthengnana chennaba meeyoi ani Ngarang Imphal West District Police na fare Lambi lamkhangda mapu pandaba chignaba pot leramlagadi manakta sangsinbiganu police ta PBU haina IGP JAYANTAKUMAR na miyamda section wafam thamlakle Hiram asiga mari lainana ngasi SP Imphal West ki conference hall da pangthokiba paugi mifam amada DIG Thimthing Ngasangva na haikibada January 18 gi bom langsillambagi thoudok asi thokraba tungda mara leiba meeyoi sing adu phananabagi damak Imphal West ki additional SP amade SDPO Imphal na Luchingba Special Investigation Team ama semduna thizin humjinbagi thabak chathaba hokhi Ngarang asi thajaba yaba pau ama phangbadagi Imphal iski khongman zone 3 Lisham Ibosana thiba humbagi thabak chathabada laikai adumakta dagi Lisham Ibosana Meitei LS Jojo LS Kongba LS Michael LS Red Chahini Punithoi Apokpa Laikhidraba Samungo Koba meeyoi ama fagatpa ngamkhre Mahaki mayumdagi circuit device nipan remote ani mobile handset ama amadi sim card ani su recover tawki spot verification chathabada bom langsillambagi thoudok adu mahakna chathabani haiba masani yazaki operation asigi makha tarakpa follow up action da thoudok adu da cheneba meeyoi amasung ase yuk lairik yangbam laikai salanthongdagi Konsam Manithoi Singh chahini futaruk apokpa ke bihari koba meeyoi amasu fagatpa ngamkhre mangondagi I-20 car ama pleasure ama amadi mobile handset mari amasu recover tawki makhoi ani asi mamangda su lila singkhong nangkhong AG office gate ya school police land da bom langsinbada cheneba meeyoi singni hauzik na bail out ta thokraga thiba khangdana leibani hairi bomb timer gi along with two remote controls so effort is on Ojeki circuit issue man issue yam lot bale hai bagi information shu leibani na mathang tori aduga magi one of the red scooty ma shu phagat ki nishi along with one I-20 shu ekoi phagat ki adubu adai shu phagat bu shu yam lei hojik isida investigation to basida so investigation in full swing these are some of the this makhona to bise ekoi gi in view of the fact that ekoi gi republic day ki security beef up to basida marak sida to bdige ekoi shu alertness le bige ekoi shu phangbadi ngam khibani DIG JAYANTAKUMAR na haikibada accused ani asidagi circuit device nipan amadi remote ani recover tawba ngamlabasu explosive sing de recover tawba ngamdri soidanamaki explosive sing su mafam amada leiramgani haibasi police na chingnai makhoi anina satharam leba attack asi lakleba tang kuntarukta pangthokadoriba republic day thoram asida ayat papina bagi pandamda chatharakpa thawongni maram asina praja miyamna lambi sorokta sakhangdaba mapu pandaba chingnaba pochak leiba thengnaragadi police pau PBU haina makna haiki any unidentified suspicious object ama locate tawrba urab taradi manak naktana leiba police natraga keno da pau PBU adumaina tawrodi akoina keno se yamna phajana mayamgi further damages loss of innocent lives keno kumisdigi akoi section na hongnaba